Hello ma'am, ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯆꯤꯀꯟ ꯊꯣꯡꯕ ꯂꯩꯔꯦ, ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯤꯃ ꯃꯄꯨꯝ ꯑꯃ, ꯑꯗꯨꯒ ꯇꯤꯜꯍꯧꯒ ꯂꯩꯕꯒ ꯁꯤꯒ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ. ꯃꯌꯥꯝ ꯆꯥꯍꯧꯖꯔꯒꯦ. ꯅꯍꯥꯟꯗꯩꯁꯨ ꯆꯤꯀꯟꯁꯦ ꯆꯥꯖꯗ꯭ꯔꯦ. ꯆꯥꯏ ꯇꯜꯂꯦꯅ ꯆꯤꯀꯟꯁꯦ ꯆꯥꯗ꯭ꯔꯦ. ꯉꯁꯤ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯑꯦ. ꯃꯌꯥꯝ ꯃꯍꯥꯎꯁꯦ ꯌꯦꯡꯉꯁꯦ ꯃꯌꯥꯝ. ꯐꯥꯔꯁ ꯕꯥꯏꯠꯁꯦ ꯃꯁꯤꯃꯀ ꯌꯦꯟ ꯃꯇꯨꯝꯗꯤ ꯇꯧꯔ ꯈꯅꯥꯎꯁꯤ ꯍꯥꯎꯋꯦ ꯃꯌꯥꯝ. ꯈꯅꯥꯎꯁꯤꯃ ꯊꯥꯞꯄꯒ ꯁꯤꯒꯩ ꯇꯤꯜꯍꯧꯁꯤꯗꯤ ꯀꯣꯟ ꯇꯧꯔꯒꯦ. ꯁꯤ ꯂꯦꯕꯨ ꯈꯔ ꯁꯨꯝꯖꯟꯕꯤꯔꯒꯦ ꯃꯌꯥꯝ. ꯁꯦ ꯃꯌꯥꯝ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯐꯖꯅ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ
Last bite mày. Ngasi video sa mayam. Soalnya lotion jaga. Matang video ada mayam pun nama pengajar sih.